mayambu ahanamukta warina chomgi maikidagi ikok nona taram noksari tabirasi akhona pujarakpa warida nongma panba ahing warigi ahum suba tangkak ani suba tangkak ki losilapka matamda kokchaw amadi Ranjitna tombada wari sarami makhoi gi tusan mafamda nupi ama lakle nupi yudigi masak mato yamna phajai makhoi yamna ngawi harami tombasu nupi yedo kanano khaningbadagi karimin kauge kadaidagi no hangli matam asida kokchawna khomki nupi dugi mingdubu Promila haiba kaino mahaine as masaki wadi khutpa jamani wahido asom nakanda leidiba kechubi na takirami kechubi di kokchaw amadi Ranjit ubanate tomagi nakta leidi tomani di mabu ui Promila gi mingsi tab matamda lai oidiba kechubi wakal lama khalai Promila haiba asumna matomta shwan kirami Promila se mana masak munna khangbi nupini madugidamak kechubi ni shwanmani kechubi gi mong mato aduda tombagi nakanda leiribanina tombana mabu yamna ngana yengi tombagi mamit laukthokni yengliba magi angakko mato aduda mamanaba Ranjit amadi kokchawna kanaduna yengidubo kaino Promila se bahana khangmro nangna Promila pallubada namit adu laukthokko maka yengidu kanadano tomba khangande adubu mana yengbadi kechubi gi mong matawni tomana magi maithong onthorlaga kesumnateda asum masak phajai habduda kaino makhanmani wabadi ngangi adubu mahagna ingit taw torga mana kechubi da hangli karigino nangna tumin ngakna leribudu bahaduna hangbagi mong matawni kechubi na mikup aduda wa matangangde ngihakdang leraga hairake habagi mong amade tawre Ranjit amadi kokchawna farase sak thongnaba tawsilo nangdi tuition chattabnina khara mateng pangbu yawrolo mamanaba ani tuminna ka adugi manungdagi thokirami matam asida tomana kechubidi yamna khoirang nangi karigino nangna du yamna khoirang idubo ha nasada langtakna baduna toridubu karigino Promila asibu nang hana khangbra nang khangbra ba kechubi ni khumi aina mabu khangi mak aina masak mun khangi tomana maming manab oramadi maming manab oramnida karamna khangino kechubi ni khumi magi sinban mayada samru thungi habanina soiroi aina khangbu mahagado soidramaki oigani mahagdo atai kana sunate singlembaga loinabi nupini wahairu tabada tomana Singlemba hadi matam mama nangalo na ramado kechubina palakano ay galo na mahayagano ay di nangi manay orabani ay ma kanano khangde adubu tan tap jare magnu sinabi magilo inabi Promila ay na kedogi yengo wagi wahiru tabra to mono nana kedodi ba nang na koigi hayro kechubina nate ay na koigi daba nate ay thabak toraki yengo tombana wari tana sakyang mingselama puthokdana magi maithong yengi matam asida magi maithongi phuri uring thungambado sitnalame madu ubada tombana yamna harauna aigi masidi sitnale aigi masidi da amda leitrena wahai se haraga mana kechubida nusini yengi wa khara hari kechubi nahak tasengna mahai lai habdu ore aigi pusi ase nang nambarek mau tholugo kechubina nakhoi tabang migi amale aina su nangbu mateng palani nangbu nungai halani nakhoi tabang migi hunaba nungai rakba matamda hana sembirak pa kawbu maleini amadu sadana amuk chakhadi kamdoba tomana aidi chaloye aidi yumna chatba tarbasu nangu pugani matam bayambada aigi yethango pambom habido nangna oigadoribani law chak thonga mateng khara panguse ado makhoidadi nang ohnganu ko kechubina ai thokpa tawgi yenguni ngasidi namanab ani se khara ngahon gi yengo kechubi mang thaduna tomagi mangda paraprap sali aduga chakhumna tomana chak thongma yausilakpado nakal lamada kechubi leiri
ꯃꯃꯥꯟꯅꯕꯅꯤꯅ ꯇꯨ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯇꯧꯔꯕꯅꯤ ꯅꯪ ꯈꯔ ꯌꯥꯎꯁꯤꯜꯂꯛꯑꯣ ꯑꯁꯦꯡꯕꯒꯤꯗꯤ ꯅꯪꯅ ꯊꯣꯡꯕ ꯌꯥꯔꯤꯕꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯅ ꯊꯣꯡꯒꯦ ꯍꯥꯏꯌꯣ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯌꯣ ꯇꯣꯝꯕꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯄꯣꯊꯥꯔꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯔ ꯇꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯕꯅ ꯑꯇꯩ ꯃꯆꯜꯁꯤꯡ ꯁꯦꯝ ꯁꯥꯕ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯆꯥꯎꯅ ꯌꯥꯔꯤꯕꯉꯣ ꯅꯇꯥꯗꯨ ꯇꯧꯔꯅꯨ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯉꯁꯤꯗꯣ ꯆꯒꯦꯝ ꯄꯣꯝꯒꯗꯣꯔꯤꯕꯅꯤ ꯇꯣꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯥ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯍꯩꯇꯕꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯇꯣꯝꯇ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯀꯌꯥ ꯄꯛꯅꯗꯦ ꯊꯨꯝ ꯍꯦꯛꯇ ꯌꯥꯛꯄꯒꯨꯝꯕ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯅ ꯁꯥꯕꯒꯨꯝꯕ ꯑꯗꯨꯝ ꯇꯧꯒꯜꯂꯤ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯂꯒꯕꯨꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯔꯟꯖꯟꯅꯁꯨ ꯑꯣꯏ ꯅꯪꯕꯨ ꯆꯒꯦꯝ ꯄꯣꯝꯕ ꯍꯩꯒꯗ꯭ꯔꯣ ꯇꯣꯝꯕ ꯉꯥꯛꯇ ꯉꯥꯛꯆꯥꯅꯤ ꯀꯦꯆꯨꯕꯤꯒꯤ ꯊꯧꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯍꯦꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯃꯃꯥꯟꯅꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯉꯁꯤꯗꯤ ꯇꯣꯝꯕꯒꯤ ꯈꯨꯠ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯊꯨꯝꯗꯤ ꯌꯥꯍꯟꯒꯅꯨ ꯃꯣꯔꯣꯛ ꯁꯥꯍꯟꯒꯅꯨ ꯃꯑꯣꯡ ꯇꯥꯅ ꯇꯧꯀꯣ ꯇꯣꯝꯕ ꯍꯥꯏꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯀꯦꯆꯨꯕꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯍꯩꯁꯤꯡ ꯎꯠꯊꯣꯛꯇꯨꯅ ꯇꯣꯝꯕꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯣꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯀꯨꯏꯍꯧꯗꯦ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯇꯣꯝꯕꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯅꯠꯇꯅ ꯑꯇꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯀꯧꯔꯛꯄꯁꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯛꯏ ꯃꯨꯜꯂꯕ꯭ꯔꯅꯦ ꯅꯪꯒꯤꯗꯨꯕꯣ ꯇꯣꯝꯕꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯍꯣꯏ ꯂꯣꯏꯗꯤ ꯂꯣꯏꯔꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯅꯈꯣꯏ ꯋꯥꯗ ꯂꯩꯔꯦ ꯅꯥꯀꯟꯗꯒꯤ ꯀꯦꯆꯨꯕꯤꯅ ꯇꯣꯝꯕꯗ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯉꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯔꯦ ꯑꯗꯨꯒ ꯔꯟꯖꯟ ꯑꯃꯗꯤ ꯀꯣꯛꯆꯥꯎꯅ ꯍꯥꯟꯅ ꯏꯟꯁꯥꯡ ꯑꯗꯨ ꯇꯣꯠꯇꯨꯅ ꯆꯥꯕ ꯍꯧꯏ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯍꯨꯞꯂꯦ ꯑꯗꯨꯒ ꯁꯥꯏꯕ ꯍꯧꯔꯛꯄꯒꯗꯤ ꯔꯟꯖꯟ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯆꯞ ꯃꯥꯟꯅꯅ ꯀꯔꯤ ꯃꯍꯥꯎꯅꯣ ꯁꯤꯗꯤ ꯀꯣꯛꯆꯥꯎ ꯀꯔꯤ ꯃꯍꯥꯎꯅꯣ ꯁꯤꯕꯣ ꯃꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕꯣ ꯀꯣꯛꯆꯥꯎꯁꯨ ꯔꯟꯖꯟꯗꯤ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ ꯇꯣꯝꯕꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯗ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯣꯏꯔꯃꯜꯂꯗꯅ ꯇꯣꯝꯕ ꯅꯪꯒꯤꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯊꯥꯛꯄꯅꯣꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯝꯍꯧꯒꯦ ꯑꯁ ꯆꯤꯟꯊꯤ ꯍꯥꯏꯅꯤꯕꯣ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯆꯥꯗ꯭ꯔꯤꯕꯣ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯊꯥꯒꯠꯅ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯍꯥꯎꯏ ꯍꯥꯏꯔꯤꯕꯗꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯀꯦꯆꯨꯕꯤꯒꯤ ꯃꯥꯒꯤ ꯍꯩꯔꯕ ꯃꯍꯩ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯝꯍꯜꯂꯤꯕꯅꯤ ꯇꯣꯝꯕ ꯃꯊꯃꯣꯏ ꯆꯥꯎꯊꯣꯛꯆꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯃꯥꯡꯗꯗꯤ ꯀꯦꯆꯨꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯇꯥꯛꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯗꯨ ꯆꯥꯔꯦ ꯇꯣꯝꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯍꯥꯎ ꯇꯪꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯝꯃꯤ ꯃꯥꯁꯨ ꯈꯪꯂꯦ ꯉꯁꯤꯒꯤ ꯐꯅꯌꯥꯝꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯇꯩ ꯊꯝꯂꯤꯕꯁꯤꯡ ꯑꯗꯣ ꯁꯦꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯍꯧꯗꯦ ꯍꯥꯏꯕꯗꯨ ꯌꯥꯏ ꯆꯐꯨ ꯈꯣꯠꯅꯩ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯄꯠꯂꯝꯕꯁꯤꯡ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯄꯨꯟꯅ ꯆꯥꯅꯔꯝꯃꯤ ꯇꯣꯝꯕ ꯇꯁꯦꯡꯅꯃꯛ ꯃꯊꯃꯣꯏ ꯆꯥꯎꯊꯣꯛꯆꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯄꯣꯊꯥꯏ ꯄꯣꯊꯥꯕ ꯃꯇꯝꯗꯁꯨ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨꯝ ꯇꯧꯏ ꯇꯣꯝꯕꯕꯨ ꯃꯈꯣꯏꯅ ꯌꯧꯅ ꯊꯥꯒꯠꯂꯦ ꯅꯥꯀꯟꯗ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯣꯟ ꯅꯣꯛꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯩꯅ ꯅꯣꯛꯀꯅꯤ ꯃꯇꯝ ꯑꯃ ꯑꯩꯕꯨ ꯂꯣꯏꯅꯔꯝꯕ ꯑꯩꯕꯨ ꯄꯨꯕꯤꯔꯝꯕ ꯆꯤꯡꯂꯦꯝꯕꯁꯨ ꯑꯩꯕꯨ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯎꯖꯕ ꯐꯪꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯕꯨ ꯇꯣꯝꯕꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯍꯧꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯐꯥꯎꯏ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯁꯦ ꯇꯁꯦꯡꯅ ꯀꯤꯔꯝꯃꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯔꯕ ꯃꯥꯕꯨ ꯊꯥꯖꯍꯟꯕ ꯇꯥꯔꯕꯗꯤ ꯂꯣꯏꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯂꯥꯏꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯇꯥꯌꯣꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯐꯥꯎꯕꯅꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ
ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡ ꯇꯨꯏꯁꯟ ꯆꯠꯅꯕ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯝ ꯁꯥꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯆꯨꯕꯤꯒꯤ ꯅꯥꯛꯇ ꯇꯣꯝꯕ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯕꯥꯅꯤ ꯁꯥꯟꯅꯁꯦ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯇꯧꯒꯗꯕ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭ꯔꯃꯤꯂꯥꯗꯣ ꯑꯩ ꯃꯁꯛ ꯌꯦꯡꯒꯦ ꯃꯥꯒꯤ ꯃꯁꯛ ꯐꯖꯔꯕ ꯅꯪꯅ ꯇꯧꯁꯦ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯁꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯂꯥꯛꯑꯅꯣꯕ ꯀꯦꯆꯨꯕꯤꯁꯨ ꯌꯥꯔꯦ ꯃꯥꯅꯁꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯆꯨꯕꯤꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂꯤ ꯇꯣꯝꯕ ꯆꯠꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯣꯟꯊꯔꯛꯎ ꯍꯥꯏꯗꯨꯅ ꯅꯣꯟꯊꯍꯜꯂꯤ ꯅꯣꯟꯊꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛꯇ ꯀꯣꯟꯁꯤꯜꯂꯗꯨꯅ ꯅꯪ ꯇꯨꯃꯤꯟ ꯂꯦꯞꯄꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯜꯍꯜꯂꯒ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯃꯤꯅꯠ ꯑꯃꯔꯣꯝꯒꯤ ꯆꯥꯡ ꯀꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯇꯣꯝꯕꯗ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯇꯨꯏꯁꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯇꯨꯏꯁꯟ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯣꯃꯤꯂꯥꯁꯨ ꯂꯥꯛꯂꯦ ꯄ꯭ꯔꯣꯃꯤꯂꯥ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯖꯤꯠꯅ ꯇꯨ ꯑꯁꯤꯅꯦ ꯌꯦꯡꯉꯨ ꯇꯣ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ ꯇꯣꯝꯕꯁꯨ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯑꯁꯨꯝꯅ ꯇꯨꯏꯁꯟ ꯑꯗꯨ ꯍꯧꯔꯦ ꯇꯨꯏꯁꯟ ꯑꯗꯨ ꯍꯧꯔꯛꯄꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯇꯥꯛꯈꯤꯕꯁꯤꯡ ꯇꯣꯝꯕꯗꯤ ꯑꯃꯠꯇ ꯀꯥꯎꯔꯝꯗꯦ ꯃꯥꯗꯤ ꯄꯨꯟꯅ ꯈꯪꯂꯝꯃꯤ ꯃꯥꯁꯨ ꯌꯥꯎꯗꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤꯒꯤ ꯇꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯇꯣꯝꯕꯅ ꯍꯩꯕꯁꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯖꯔ ꯊꯤꯊꯔꯛꯏ ꯑꯣꯖꯥꯗꯨꯅ ꯈꯔ ꯏꯔꯛꯄ ꯈꯔ ꯋꯥ ꯉꯥꯡꯂꯛꯄꯒ ꯇꯣꯝꯕꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟ ꯖꯔ ꯍꯥꯏꯊꯔꯛꯏ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯍꯦꯟꯅ ꯈꯪꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯝꯕꯅ ꯃꯉꯣꯟꯗꯒꯤ ꯍꯩꯕꯁꯦ ꯁꯥꯊꯤꯅ ꯍꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯗꯤ ꯈꯨꯝꯂꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯝꯕ ꯉꯝꯗꯦ ꯇꯣꯝꯕꯅ ꯍꯦꯟꯖꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯗꯣ ꯈꯔ ꯏꯀꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯦꯝ ꯀꯧꯏ ꯑꯣꯖꯥꯅꯁꯨ ꯇꯣꯝꯕꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯥꯒꯤ ꯃꯤꯡ ꯅꯤꯡꯊꯤꯅ ꯍꯥꯟꯅ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯇꯣꯝꯕ ꯍꯔꯥꯎꯅ ꯇꯣꯝꯕ ꯀꯧꯏ ꯈꯨꯝꯃꯤ ꯃꯃꯥꯟꯅꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅꯔꯤꯕꯤ ꯄ꯭ꯔꯣꯃꯤꯂꯥꯅꯁꯨ ꯇꯣꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯦꯂꯦꯟ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯎꯏ ꯃꯍꯥꯛꯁꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯣꯉꯥꯟꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯤ ꯄ꯭ꯔꯣꯃꯤꯂꯥꯗ ꯐꯥꯎꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯨꯏꯁꯟꯗꯨ ꯂꯣꯏꯔꯦ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯄ꯭ꯔꯣꯃꯤꯂꯥꯅ ꯍꯥꯟꯅ ꯆꯠꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯣꯃꯤꯂꯥ ꯀꯧꯏ ꯑꯩ ꯅꯪꯒ ꯈꯔ ꯄꯨꯟꯅ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥꯟꯅꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯇꯤ ꯑꯁ ꯃꯤꯗꯤ ꯌꯦꯡꯉꯨꯅꯦ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯕ ꯀꯌꯥꯗ ꯃꯗꯥꯎ ꯌꯥꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯋꯥꯍꯩ ꯑꯁꯦ ꯂꯣꯟ ꯉꯥꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯈꯣꯏꯔꯤꯟ ꯌꯥꯝꯅ ꯆꯥꯛꯈꯤꯔꯝꯃꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯁꯨ ꯕꯔꯥꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯃ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯁꯨ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯥꯅ ꯂꯣꯟꯈ꯭ꯔꯤꯕ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯈꯪꯈꯤꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯉꯤ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡꯅ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯝꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯏꯁꯟ ꯂꯣꯏꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯇꯝꯕ ꯂꯥꯛꯅꯈ꯭ꯔꯦ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯏ ꯃꯁꯤꯗ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯌꯥꯝꯅ ꯉꯛꯅ ꯇꯣꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯒꯤꯅꯤ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯂꯣꯟꯅ ꯅꯩꯁꯤꯜꯂꯛꯏ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ ꯉꯁꯤꯒꯤ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯣꯖꯥ ꯐꯥꯎꯕ ꯉꯛꯄꯅꯤꯍꯦ ꯄ꯭ꯔꯣꯃꯤꯂꯥꯗꯣ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯜꯂꯤꯅꯦ ꯃꯥ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯇꯣꯝꯕ ꯍꯦ ꯑꯩꯅ ꯅꯠꯇꯦꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯀꯣꯛꯆꯥꯎꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯩꯕꯒꯤꯅꯤꯅꯦ ꯍꯔꯥꯎꯔꯤꯕꯅꯦ ꯂꯥꯏꯔꯤꯛ ꯐꯅ ꯌꯥꯝꯅ ꯍꯩꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯕꯁꯦ ꯍꯔꯥꯎꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄꯅꯤ ꯃꯥꯅ ꯍꯥꯟꯅ ꯇꯨꯏꯁꯟ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯍꯩꯕ ꯁꯥꯕꯅꯤ ꯑꯁꯤꯗ ꯅꯠꯇꯦ ꯃꯥꯗꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝꯅ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯅꯩꯈꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯂꯩꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯆꯠꯂꯤꯉꯩ ꯅꯤꯡꯊꯦꯝꯗꯣ ꯃꯥꯒꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯅ ꯁꯥꯏꯀꯜ ꯑꯗꯨ ꯄꯠ ꯈꯥꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯇꯣꯝꯕꯗ ꯃꯈꯨꯠ ꯁꯣꯛꯏ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯈꯪꯅꯁꯦ
ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯃꯥꯅ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯇꯣꯝꯕ ꯃꯥꯁꯨ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯤ, ꯃꯈꯨꯠꯇꯣ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯇꯣꯝꯕꯅ ꯈꯨꯠ ꯑꯗꯨ ꯃꯨꯛꯂꯒ ꯁꯠꯇꯣꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯅ "ꯑꯣ ꯁꯣꯔꯤ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯉꯁꯤꯗꯤ ꯇꯨꯏꯁꯟ ꯃꯐꯝꯁꯦ ꯅꯪꯅ ꯄꯨꯔꯥ ꯅꯩꯈ꯭ꯔꯦꯕꯣ꯫ ꯑꯣ ꯃꯔꯨꯞꯁꯤꯡ, ꯑꯩ ꯌꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯗꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯌꯥꯝꯅ ꯉꯛꯅ ꯃꯥꯒꯤ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ "ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯅꯤꯡꯊꯦꯝ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯈꯨꯠ ꯁꯣꯛꯄ ꯌꯥꯔꯤꯁꯤꯗ ꯈꯨꯠꯁꯤ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯒ ꯂꯩꯅꯦ꯫ ꯍꯦꯍꯦ, ꯃꯥꯁꯤ ꯅꯨꯄꯤꯒ ꯑꯣꯏꯅ ꯅꯤꯡꯕ ꯌꯥꯅꯤ ꯅꯪꯁꯦ꯫ ꯇꯣꯝꯕ, ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯅꯕꯅꯤ, ꯉꯥꯎꯅꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯀꯜꯂꯛꯂꯤꯕꯅꯤ, ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯇꯨꯡꯗꯁꯨ ꯅꯪꯅ ꯅꯩꯒꯗꯕꯅꯤꯀꯣ"꯫ ꯇꯣꯝꯕꯁꯨ ꯍꯔꯥꯎꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯕ ꯄꯟꯊꯗꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯀꯦꯆꯨꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯈꯪꯍꯟꯗꯅ ꯃꯥꯅ ꯄꯥꯛꯊ ꯂꯨꯝꯂꯒ ꯊꯤꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯇꯥꯍꯟꯗꯅ ꯃꯥꯅꯁꯨ ꯀꯧꯔꯤ, "ꯀꯦꯆꯨꯕꯤ, ꯀꯦꯆꯨꯕꯤ, ꯀꯦꯆꯨꯕꯤ"꯫ ꯀꯦꯆꯨꯕꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯣ ꯇꯣꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯣꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯦ꯫ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ, ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯤꯅꯤꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯒꯤ ꯇꯨꯡꯗꯒꯤ ꯈꯪꯍꯜꯂꯛꯏ꯫ ꯇꯣꯝꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯑꯁꯣꯝ ꯀꯥꯗꯒꯤ "ꯑꯃꯨꯛ ꯀꯩꯗꯧꯔꯦ"꯫ ꯇꯣꯝꯕ ꯀꯩꯁꯨ ꯅꯠꯇꯦꯗ"꯫ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯣꯝꯕꯅ ꯊꯣꯛꯈꯤꯕ, ꯃꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯉꯝꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯂꯤ꯫ ꯀꯦꯆꯨꯕꯤꯁꯨ ꯇꯣꯝꯕꯒꯤ ꯍꯔꯥꯎꯖꯕꯁꯤꯗ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯗꯣ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯏ, ꯃꯀꯣꯛ ꯌꯥꯝꯅ ꯆꯤꯜꯂꯛꯏ꯫ "ꯑꯁ ꯀꯦꯆꯨꯕꯤ, ꯀꯩꯅꯣ ꯑꯩ ꯀꯣꯛꯁꯤꯕꯨ ꯌꯥꯝ ꯉꯥꯎꯏꯅꯦ꯫ ꯀꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ"꯫ ꯀꯦꯆꯨꯕꯤꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩ ꯌꯦꯡꯒꯦ, ꯅꯣꯟꯊꯔꯛꯑꯣ, ꯑꯩꯅ ꯄꯥꯏꯔꯀꯥꯟꯗ ꯐꯒꯅꯤ"꯫ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤꯅ ꯅꯣꯟꯊꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯝꯕꯗꯨ ꯅꯣꯟꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯥꯅ ꯅꯣꯟꯊꯒꯦ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯀꯥ ꯕ꯭ꯔꯥ ꯁꯟꯗꯣꯛꯂꯤꯕ ꯌꯨꯝꯕꯨ ꯑꯗꯣ ꯀꯥꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯝꯕ ꯅꯣꯟꯊꯔꯝꯕꯗꯒꯤ ꯐꯠ ꯇꯤꯡꯈꯠꯂꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯣꯝꯕ ꯎꯕꯒ "ꯏꯍꯦ ꯏꯕꯨꯡꯉꯣ, ꯑꯩꯗ ꯅꯍꯥꯟ ꯅꯈꯣꯏ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗ ꯑꯁꯣꯝꯒꯤ ꯊꯪꯅꯕ ꯀꯥꯁꯦ ꯊꯣꯡ ꯍꯥꯡꯂꯝꯂꯦ, ꯂꯣꯟꯁꯤꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯃ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯝꯒꯦ"꯫ ꯇꯣꯝꯕ ꯀꯔꯤ ꯈꯨꯝꯅꯤ? ꯃꯅꯨꯡ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯂꯩꯕꯅꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕु ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯆꯨꯕꯤꯅ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯍꯥꯏꯔꯤ꯫ "ꯂꯣꯟꯁꯤꯜꯍꯟꯒꯅꯨ" ꯍꯥꯏꯔꯤ꯫ ꯇꯣꯝꯕꯅ ꯈꯨꯝꯃꯤ, "ꯀꯀꯥ, ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯗꯦ, ꯑꯗꯨꯝ ꯂꯣꯟꯁꯤꯟꯗ꯭ꯔꯁꯨ ꯌꯥꯅꯤꯗ"꯫ ꯌꯨꯝꯕꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯄꯣꯠꯆꯩ ꯂꯩꯕꯅꯤꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯂꯣꯟꯁꯤꯜꯂꯝꯒꯦ"꯫ ꯀꯦꯆꯨꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯣꯟꯁꯤꯟꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯊꯣꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯂꯣꯟꯍꯜꯂꯨꯗꯦ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯌꯨꯝꯕꯨꯗꯨ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯦꯆꯨꯕꯤ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯛꯂꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ "ꯏꯍꯦ, ꯇꯨ ꯅꯈꯣꯏꯗꯤ ꯆꯪꯗꯦ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯈꯔ ꯇꯧꯔꯨ ꯃꯥꯜꯂꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯀꯦꯆꯨꯕꯤ ꯊꯣꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯒ ꯎꯄꯨ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯊꯝꯈꯤꯕꯗꯒꯤ ꯀꯦꯆꯨꯕꯤꯁꯨ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯊꯣꯛꯀ ꯐꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯣꯔꯛꯀꯅꯤ? ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯀꯅꯥꯃꯠꯇꯅ ꯎꯗꯕꯗꯒꯤ ꯀꯦꯆꯨꯕꯤ ꯊꯣꯔꯛꯄꯒꯤ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ
ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯣꯠꯆꯩ ꯑꯇꯩꯁꯤꯡ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯒ ꯄꯨꯟꯅ ꯇꯥꯁꯤꯜꯂꯒ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯗꯣ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯇꯣꯝꯕ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯕꯁꯨ ꯃꯥꯅ ꯀꯦꯆꯨꯕꯤꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯏ ꯀꯦꯆꯨꯕꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯨꯡꯊꯣꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯀꯧꯏ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯄꯔꯞ ꯊꯣꯔꯛꯄꯒ ꯇꯥꯟ ꯆꯥꯟꯅꯅ ꯑꯦ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯍꯧꯅꯕꯤ ꯀꯦꯆꯨ ꯇꯧꯕꯤꯗ ꯇꯧꯔꯤꯗꯅ ꯀꯩꯅꯣ ꯀꯦꯆꯨ ꯍꯥꯏꯁꯤꯕꯣ ꯇꯣꯝꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯍꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥꯗ ꯑꯃ ꯆꯠꯂꯛꯏ ꯀꯦꯆꯨꯕꯤꯗꯤ ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯑꯗꯨꯝ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯇꯣꯝꯕꯁꯨ ꯀꯥꯗ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯂꯣꯠꯁꯤꯜꯂꯤꯕ ꯀꯥꯁꯦ ꯃꯥꯅ ꯁꯣꯛꯄ ꯀꯌꯥꯗꯨꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕ ꯃꯀꯣꯛ ꯆꯤꯛꯄꯗ ꯅꯠꯇꯅ ꯃꯀꯣꯛ ꯉꯥꯎꯕ ꯃꯁꯥꯗꯨ ꯍꯩꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯌꯥꯝ ꯇꯧꯔꯛꯏ ꯃꯍꯥꯛ ꯑꯗꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯐꯃꯨꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯥꯕꯨ ꯂꯥꯏꯀꯟꯅꯔꯤ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯝꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯝꯂꯤ ꯉꯁꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯁꯣꯛꯈꯤꯕ ꯅꯤꯡꯊꯦꯝ ꯑꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯑꯁꯦ ꯂꯥꯏ ꯁꯥꯟꯅꯕꯗ ꯑꯐꯥꯎꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯁꯥꯃꯛꯁꯨ ꯃꯄꯨꯗꯒꯤ ꯈꯔ ꯇꯝꯁꯤꯜꯂꯤ ꯃꯄꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯃꯄꯨꯅ ꯀꯦꯟꯗꯜ ꯑꯃ ꯁꯨꯔꯤ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯔꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯩꯁꯥ ꯈꯔ ꯐꯥꯎꯍꯜꯂꯤ ꯃꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯔꯣꯟ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛ ꯇꯣꯝꯕꯗ ꯐꯪꯍꯜꯂꯤꯕꯅꯤ ꯇꯣꯝꯕꯗ ꯃꯥꯅ ꯉꯁꯥꯏ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯑꯗꯨꯒꯤ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯩꯁꯥꯗꯨ ꯃꯃꯤꯗ ꯇꯥꯍꯜꯂꯤꯕꯅꯤ ꯃꯁꯤꯗ ꯇꯣꯝꯕꯅ ꯑꯁꯣꯝꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯀꯦꯆꯨꯕꯤꯁꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯇꯣꯝꯕ ꯃꯁꯥꯗꯨ ꯋꯥꯕꯅꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯤꯡꯊꯦꯝꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯃꯥꯡꯗꯁꯨ ꯐꯅꯌꯥꯝꯅ ꯇꯧꯈ꯭ꯔꯕꯅꯤ ꯇꯨꯏꯁꯟ ꯃꯐꯝ ꯑꯇꯣꯞꯄꯗ ꯃꯥꯒ ꯇꯝꯃꯤꯟꯅꯕꯁꯤꯡꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯔ ꯐꯒꯠꯂꯛꯄ ꯑꯍꯩꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯀꯤꯍꯟꯕ ꯇꯝꯅꯍꯟꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯍꯟꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯉꯁꯤꯅ ꯇꯣꯝꯕꯗ ꯂꯤꯂꯥ ꯑꯁꯤ ꯇꯥꯔꯕꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨꯝ ꯌꯥꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ